ꯅꯨꯡꯁꯤꯠ ꯅꯨꯡꯁꯤꯕ ꯃꯄꯨꯝ ꯄꯤꯔꯥꯡꯒꯤ ꯈꯨꯖꯣꯛ ꯃꯤꯅꯣꯛꯀꯤ ꯍꯧꯔꯛꯐꯝ ꯈꯨꯗꯤꯡꯃꯛꯀꯤ ꯗꯥꯏꯇ ꯑꯣꯏꯍꯜꯂꯨ ꯑꯩꯕꯨ ꯀꯂꯛꯅ ꯄꯥꯝꯃꯨꯖꯒꯦ ꯁꯦꯡꯅ ꯅꯨꯡꯁꯤꯒꯦ ꯄꯤꯔꯥꯡꯁꯨ ꯈꯖꯥꯏ ꯊꯛꯇ ꯌꯧꯈꯤꯕ ꯅꯪꯍꯜꯂꯣꯏ ꯊꯨꯡꯍꯜꯂꯒꯦ ꯅꯅꯤꯡ ꯊꯝꯖꯔꯣ ꯃꯤꯅꯣꯛ ꯐꯤꯔꯦꯞꯄ ꯇꯥꯝꯅꯅ ꯁꯥꯎꯔꯞ ꯄꯣꯠꯂꯨꯝ ꯊꯥꯡꯊꯈꯤꯗꯨꯅ ꯃꯁꯥ ꯈꯔ ꯌꯥꯡꯕ ꯎꯈꯤꯕꯗ ꯋꯥꯏ ꯁꯪꯅ ꯂꯣꯟꯅ ꯌꯦꯡꯖꯈꯤ ꯑꯌꯨꯛꯇ ꯅ꯭ꯌꯨꯁꯄꯦꯄꯔꯒꯤ ꯍꯦꯗꯂꯥꯏꯟꯁ ꯔꯦꯗꯤꯑꯣꯒꯤ ꯄꯥꯎ ISTV ꯏꯝꯄꯦꯛ ꯄꯥꯎ ꯈꯨꯗꯤꯡꯃꯛꯀꯤ ꯃꯔꯨ ꯑꯣꯏꯕ ꯄꯥꯎꯁꯤ ꯀꯤꯁꯣꯔꯒꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤꯒꯤ ꯃꯇꯥꯡ ꯉꯥꯛꯇ ꯉꯥꯏꯈ꯭ꯔꯦ ꯅꯨꯄꯤ ꯃꯌꯨꯝꯒꯤ ꯏꯔꯥꯛ ꯅꯨꯄꯤ ꯂꯨꯞꯀꯤ ꯀꯥꯡꯕꯨ ꯃꯐꯝ ꯀꯌꯥꯗꯩ ꯑꯆꯨꯝꯕ ꯄꯨꯊꯣꯛꯎ ꯍꯥꯏꯕꯒꯤ ꯈꯣꯜꯂꯥꯎꯅ ꯃꯥꯏꯀꯩ ꯁꯤꯟꯕ ꯊꯨꯡꯈ꯭ꯔꯦ ꯑꯔꯥꯏꯕ ꯃꯤꯁꯤ ꯑꯃ ꯑꯣꯏꯈꯤꯗꯕꯅꯤ ꯇꯥꯕꯗ ꯇꯨ ꯆꯨꯡꯒꯗꯕ ꯊꯧꯗꯣꯛ ꯑꯃ ꯑꯣꯏꯈꯤꯕꯅ ꯎꯠꯅ ꯋꯥꯏꯅ ꯈꯨꯝꯕꯗ ꯈꯔꯗꯤ ꯋꯥꯅ ꯊꯣꯛꯂꯅꯤ ꯑꯗꯨꯕꯨ ꯇꯧꯒꯦꯗ ꯉꯝꯂꯒ ꯑꯁꯦꯡꯕ ꯂꯩꯇ꯭ꯔꯕ ꯃꯥꯂꯦꯝꯁꯤꯗ ꯃꯥꯒꯤꯁꯨ ꯂꯣꯟꯅ ꯑꯗꯨꯃꯛ ꯃꯥꯡꯈꯤꯗꯧꯔꯕ꯭ꯔꯥ ꯍꯥꯏꯕꯗꯤ ꯇꯥꯅꯤꯡꯇꯕꯗꯤ ꯉꯝꯗ꯭ꯔꯦ ꯃꯥꯒꯣꯜꯗꯥꯔꯤꯗ ꯐꯝꯅ ꯄꯥꯎ ꯄꯥꯔꯝꯕ ꯂꯤꯟꯊꯣꯏ ꯃꯊꯕꯥꯛ ꯌꯩꯔꯒ ꯏꯃꯥꯏꯄꯦꯝꯃ ꯏꯆꯥ ꯏꯁꯨꯒ ꯃꯌꯨꯝ ꯃꯀꯩ ꯄꯥꯜꯍꯟꯕ ꯂꯨꯗꯧꯔꯤꯗ ꯑꯩꯅꯒꯤ ꯏꯆꯥꯅꯨꯄꯤꯗ ꯃꯌꯨꯝ ꯄꯥꯟꯈꯤꯅꯕ ꯉꯥꯡꯉꯤ ꯃꯌꯥꯝꯁꯦ ꯑꯁ ꯄꯥꯟꯗꯅ ꯂꯩꯖꯕꯅ ꯐꯔꯦꯗ ꯑꯁꯨꯛ ꯅꯨꯡꯁꯤꯅ ꯋꯥꯅ ꯄꯣꯛꯂꯤꯕ ꯏꯆꯥꯁꯦ ꯃꯌꯨꯝ ꯄꯥꯜꯂꯒ ꯍꯌꯦꯡ ꯅꯨꯄꯥ ꯍꯤꯡꯁꯥꯕ ꯑꯃꯗ ꯊꯨꯡꯂꯒ ꯍꯥꯠꯄꯤꯒꯗꯧ ꯁꯔꯨꯛ ꯌꯨꯝꯁꯤꯗ ꯅꯨꯡꯉꯥꯏꯅ ꯂꯩꯖꯁꯅꯨꯗ ꯕꯣꯔꯤꯁꯅ ꯂꯛꯅꯔꯛꯑꯒ ꯄꯪꯃꯟꯈ꯭ꯔꯦ ꯑꯗꯨꯛ ꯂꯥꯏꯅ ꯑꯁꯤꯕ ꯃꯤꯕꯨ ꯐꯨꯝꯂꯗꯤ ꯑꯗꯨꯝ ꯐꯪꯈꯤꯗꯕ ꯁꯦꯜ ꯑꯗꯨꯛ ꯌꯥꯝ ꯄꯥꯏꯔꯤꯗꯨꯕꯨ ꯊꯣꯛ ꯍꯥꯠꯇꯣꯛꯑꯒ ꯀꯦꯁ ꯑꯦꯛꯁꯄ꯭ꯂꯣꯏꯁꯟ ꯀꯣꯛ ꯍꯥꯏꯖꯤꯟꯕ ꯌꯥꯕꯗꯨꯕꯨ ꯍꯩ ꯃꯍꯥꯆꯟꯗꯥꯟ ꯑꯣꯛꯇꯕꯒꯤ ꯃꯆꯥ ꯃꯤꯒꯤ ꯃꯆꯥ ꯃꯁꯨꯗꯨꯕꯨ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯀꯌꯥꯝ ꯐꯗꯧꯔꯤ ꯑꯩꯒꯤ ꯏꯆꯥꯒ ꯑꯣꯏꯔꯝꯃꯨ ꯄꯨꯂꯤꯁꯅ ꯐꯥꯗ꯭ꯔꯤꯉꯩꯗꯅꯦ ꯊꯥꯡꯒꯣꯜꯅ ꯂꯦꯜꯂꯒ ꯍꯥꯠꯇꯣꯛꯀꯗꯕꯅꯤ ꯕꯣꯔꯤꯁ ꯍꯟꯗꯛꯇꯤ ꯃꯃꯥꯏ ꯁꯣꯛꯑꯒ ꯏꯃꯥ ꯌꯥꯟꯁꯤꯟꯒꯦꯒ ꯍꯥꯠꯇꯣꯛꯀꯦꯒ ꯊꯤꯟꯖꯤꯟꯒꯦꯒ ꯑꯗꯨꯁꯨ ꯊꯥꯡꯅ ꯁꯨꯝꯕꯩ ꯈꯨꯆꯩꯁꯦ ꯅꯠꯇ꯭ꯔꯗꯤ ꯏꯃꯥꯕꯨ ꯅꯥꯇꯩ ꯆꯥꯅ ꯆꯩꯕꯒ ꯑꯃꯠꯇ ꯍꯩꯖꯗ꯭ꯔꯕꯣ ꯏꯃꯨꯡꯗꯒꯤ ꯅꯤꯡꯉꯣꯜꯅ ꯕꯨꯡꯉꯣ ꯆꯥꯛ ꯊꯤꯔꯦ ꯏꯃꯥꯗꯣ ꯂꯥꯛꯑꯣꯌꯣ ꯕꯣꯔꯤꯁꯅ ꯏꯃꯥ ꯂꯥꯛꯑꯣꯌꯦ ꯂꯤꯟꯊꯣꯏꯅ ꯅꯪꯁꯨ ꯂꯥꯛꯑꯣꯗꯅ ꯅꯪꯒꯤꯅꯤ ꯆꯥꯛ ꯉꯜꯂꯤꯁꯦ ꯕꯣꯔꯤꯁ ꯄꯩꯊꯣꯛꯈꯤ ꯑꯩꯗꯤ ꯂꯥꯛꯑꯣ ꯍꯥꯏꯔꯛꯇꯦ ꯆꯠꯂꯣꯏ ꯏꯃꯥꯇꯪ ꯍꯥꯏꯔꯛꯄꯅꯤ ꯏꯃꯥ ꯆꯥꯎꯔꯣ ꯂꯤꯟꯊꯣꯏ ꯐꯨꯛ ꯍꯧꯒꯠꯂꯒ ꯈꯣꯏꯔꯤ ꯇꯧꯕ ꯄꯣꯁ ꯇꯥꯈ꯭ꯔꯕ ꯃꯆꯥꯅꯨꯄꯥꯒꯤ ꯃꯁꯝꯗ ꯂꯥꯝꯃꯒ ꯐꯦꯔꯦ ꯍꯥꯏꯗꯨꯅ ꯐꯣꯏꯔꯛꯏ ꯅꯕꯨꯛꯇꯣ ꯐꯠꯇꯕ ꯑꯃ ꯌꯥꯎꯔꯤꯅ ꯅꯪꯒꯤꯅꯤꯅꯦ ꯅꯆꯦꯅ ꯆꯥꯛ ꯉꯜꯂꯤꯁꯦ ꯕꯣꯔꯤꯁ ꯃꯃꯥꯗꯩ ꯃꯁꯝꯗꯣ ꯃꯈꯨꯠ ꯑꯅꯤ ꯆꯪꯅ ꯁꯠꯂꯒ ꯑꯁ ꯅꯥꯏꯍꯦ ꯂꯤꯟꯊꯣꯏ ꯑꯉꯥꯎꯕꯤ ꯃꯃꯥꯏ ꯃꯈꯨꯠ ꯀꯟꯊꯠꯂꯝꯃꯒ ꯆꯥꯛꯈꯨꯝ ꯆꯪꯈ꯭ꯔꯦ ꯂꯤꯟꯊꯣꯏꯁꯨ ꯉꯥꯡꯗꯅ ꯆꯪꯈꯤ ꯋꯥꯏꯗ ꯁꯟ ꯑꯅꯤꯈꯛ ꯂꯣꯏꯕꯁꯦ ꯋꯥꯏꯗ ꯑꯃꯁꯨ ꯃꯋꯥ ꯑꯐꯕꯁꯦ ꯐꯥꯕ ꯍꯩꯇꯦ ꯑꯃꯁꯨ ꯉꯥꯡꯅꯕ ꯅꯨꯡꯉꯥꯏꯇꯦ ꯂꯤꯟꯊꯣꯏ ꯑꯩꯒꯤ ꯂꯥꯏꯕꯛꯇꯗꯤ ꯀꯅꯥꯝꯇꯅ ꯂꯧꯕꯤꯗꯕ ꯑꯣꯏꯌꯨꯀꯣ ꯆꯥꯛꯈꯨꯝꯗꯅ ꯅꯤꯡꯉꯣꯜꯅ ꯑꯣꯛꯂꯛꯏ ꯏꯃꯥ ꯅꯪꯅ ꯑꯩ ꯌꯨꯝ ꯄꯥꯟꯈ꯭ꯔꯣ ꯍꯥꯏꯔꯤꯗꯨꯕꯨ ꯏꯃꯥ ꯅꯪ ꯑꯩꯒ ꯂꯩꯇ꯭ꯔꯗꯤ ꯅꯇꯣꯝꯇ ꯇꯥꯍꯧꯗꯣꯔꯤꯅꯤꯗ ꯃꯅꯤ ꯃꯃꯧ ꯅꯨꯡꯁꯤꯠꯅꯩ ꯈꯠꯅꯗꯦ ꯍꯥꯏꯕꯁꯦ ꯂꯩꯇꯝꯅꯤꯀꯣ ꯕꯣꯔꯤꯁꯅ ꯑꯗꯨꯗꯤ ꯍꯌꯦꯡ ꯏꯆꯦꯁꯨ ꯅꯅꯦꯝꯄꯣꯛꯀ ꯈꯠꯅꯕ ꯆꯠꯇꯣꯏꯔꯥ ꯅꯨꯄꯥ ꯃꯌꯨꯝꯗ ꯂꯤꯟꯊꯣꯏꯅ ꯂꯥꯡꯅꯨꯅꯦ ꯅꯣꯏꯕꯣ ꯃꯧꯒ ꯃꯅꯦꯝꯒ ꯈꯛ ꯅꯠꯇꯦ ꯈꯠꯅꯔꯤꯕꯁꯦ ꯅꯤꯡꯉꯣꯜꯒ ꯃꯃꯥꯒꯁꯨ ꯈꯠꯅꯩ ꯑꯗꯨꯗ ꯈꯠꯅꯕ ꯈꯨꯗꯤꯡꯃꯛ ꯑꯩꯒꯤ ꯍꯦꯛ ꯄꯣꯛꯆꯕ ꯏꯆꯥꯒ ꯈꯠꯅꯕꯗꯤ ꯑꯃꯅꯁꯨ ꯃꯃꯥꯅꯤ ꯍꯥꯏꯗꯅ ꯀꯨꯏꯅ ꯊꯝꯂꯝꯗꯦ ꯃꯃꯥꯅꯁꯨ ꯉꯥꯏ ꯀꯨꯏꯅ ꯃꯂꯣꯝ ꯊꯝꯗꯦ ꯁꯥꯎꯕ ꯉꯝꯅꯗꯦ ꯂꯥꯛꯇꯣꯔꯤꯕ ꯃꯤꯇꯣꯞꯇꯨꯅꯗꯤ ꯑꯄꯣꯛꯄꯃꯛꯇꯤ ꯅꯠꯇꯕꯅꯤꯅ ꯄꯦꯟꯊꯣꯛꯄ ꯉꯝꯗꯕ ꯑꯗꯨꯅꯅꯦ ꯃꯅꯦꯝꯗꯨꯅꯁꯨ ꯉꯥꯏ ꯑꯗꯨꯒꯤꯅꯤꯀꯣ ꯃꯧ ꯂꯥꯛꯑꯗꯤ ꯋꯥꯉꯥꯡ ꯁꯉꯥꯡ ꯆꯦꯛꯁꯤꯟꯅꯧ ꯍꯥꯏꯅꯔꯤꯗꯣ ꯁꯤꯒꯤꯅꯤ ꯃꯅꯦꯝꯗꯨꯅꯁꯨ ꯉꯥꯏ ꯃꯆꯥꯅꯨꯄꯥꯗꯣ ꯃꯥꯒꯤ ꯈꯛ ꯑꯣꯏꯔꯝꯕꯗꯒꯤ ꯃꯧ ꯂꯥꯛꯂꯕꯅꯤꯅ ꯃꯃꯧꯒꯤ ꯑꯣꯏꯈꯤꯕꯗꯨꯗ ꯂꯣꯏꯅ ꯁꯨꯝꯈ꯭ꯔꯦ ꯑꯩꯒꯤ ꯏꯆꯥꯁꯦ ꯍꯥꯏꯗꯅ ꯋꯥꯔꯧꯗꯣꯏꯅꯤꯗꯣ ꯏꯃꯥ ꯅꯪꯒꯤꯗꯤ ꯀꯩꯝ ꯈꯜꯂꯨꯅꯨ ꯏꯃꯥꯗꯧꯅ ꯈꯣꯟꯗꯥ ꯌꯥꯝ ꯐꯖꯩ ꯍꯌꯦꯡ ꯈꯠꯅꯔꯁꯨ ꯏꯃꯥꯅ ꯍꯥꯏ ꯅꯪ ꯊꯥꯡ ꯊꯤꯜꯂꯛꯎꯔ ꯆꯩꯕꯗ ꯑꯃꯗꯨꯅ ꯋꯥꯉꯥꯡ ꯐꯖꯗꯦ ꯀꯥꯏꯅ ꯀꯛ ꯑꯩꯉꯣꯟꯗ ꯇꯝꯁꯤꯟꯕꯤꯗꯧ ꯅꯠꯇꯦꯀꯣ ꯏꯃꯥꯗꯁꯨ ꯊꯥꯡꯒꯣꯜꯅ ꯂꯦꯜꯂꯛꯀꯦ ꯍꯥꯏꯗꯧ ꯃꯤꯗꯥꯅꯤ ꯅꯤꯡꯉꯣꯜ ꯅꯣꯛꯇꯨꯅ ꯃꯤꯅ ꯍꯥꯏꯅꯕꯗꯣ ꯆꯨꯝꯗꯧꯔꯤ ꯏꯃꯥꯒꯤ ꯃꯍꯨꯠ ꯑꯃ ꯍꯦꯛꯇ ꯁꯤꯜꯍꯧꯏꯗꯣ ꯏꯃꯥꯒꯤ ꯃꯍꯨꯠ ꯁꯤꯟꯕꯤꯅꯕ ꯑꯃ ꯂꯥꯛꯇꯧꯔꯦꯗꯅ AC ꯃꯅꯨꯡꯗꯅꯤ ꯆꯥꯎꯔꯕ ꯀꯤꯁꯣꯔꯒꯤ ꯌꯨꯝꯗꯅꯤ ꯃꯄꯨ ꯂꯩꯇ꯭ꯔꯕꯅꯤꯅ ꯃꯄꯨ ꯑꯣꯏꯅꯤꯡꯕ ꯀꯣꯀꯤꯂꯥꯅ ꯃꯄꯨ ꯁꯥꯔꯦ ꯄ꯭ꯔꯣꯄꯔꯇꯤ ꯑꯌꯥꯝꯕ ꯃꯥꯒꯤ ꯃꯤꯡꯗ ꯂꯣꯏꯅ ꯑꯣꯟꯊꯣꯛꯅꯕ ꯁꯦꯝ ꯁꯥꯔꯦ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯃꯪꯖꯔꯛꯄ ꯃꯪꯂꯥꯟ ꯃꯌꯥꯝ ꯄꯨꯝꯅꯃꯛꯀꯤ ꯃꯀꯣꯛ ꯊꯣꯡꯕ ꯑꯣꯏꯅꯤꯡꯕ ꯊꯨꯡꯂꯅꯤ ꯈꯪꯂꯤ ꯃꯣꯃꯣꯟꯅꯩ ꯅꯤꯡꯖꯔꯛꯄ ꯄꯥꯝꯖꯕꯅ ꯊꯨꯡꯕꯗ ꯃꯣꯃꯣ ꯃꯤꯅꯣꯛꯅ ꯂꯩꯇꯦꯡꯗꯕ ꯇꯥꯏꯕꯪ ꯀꯅꯥꯕꯨ ꯂꯩꯔꯝꯒꯅꯤ ꯍꯨꯏ ꯐꯥꯎꯕ ꯍꯔꯥꯎꯔꯕꯗꯤ ꯃꯃꯩ ꯐ꯭ꯔꯦ ꯍꯥꯏꯔꯤꯕꯅꯤ ꯃꯤꯑꯣꯏꯕꯅ ꯃꯥꯏꯊꯣꯡꯅ
ꯇꯨꯃꯤꯟꯅ ꯀꯨꯝꯍꯩ ꯌꯦꯡꯕ ꯍꯩꯇꯕ ꯈꯥꯕ ꯀꯣꯀꯤꯂꯥꯒꯤ ꯁꯛꯇꯝ ꯎꯕꯗ ꯋꯥꯍꯪ ꯑꯃ ꯊꯣꯛꯂꯛꯏ꯫ ꯆꯤꯝꯕꯥꯜꯅ ꯃꯈꯣꯜ ꯊꯣꯛꯅ ꯍꯪꯉꯤ, ꯁꯔꯅ ꯌꯥꯝ ꯍꯔꯥꯎꯔꯤꯁꯤꯅ ꯀꯔꯤꯒꯤ? ꯌꯥꯝ ꯍꯔꯥꯎꯈꯤꯅꯨ, ꯀꯤꯁꯣꯔꯗꯨ ꯁꯠ ꯂꯥꯎꯅ ꯕꯦꯜꯗ ꯊꯣꯛꯂꯛꯄꯁꯨ ꯌꯥꯔꯤ꯫ ꯀꯣꯀꯤꯂꯥ ꯃꯤꯅꯣꯛ ꯃꯥꯡꯗꯦ, ꯑꯗꯨꯒ ꯈꯥꯕꯒꯤ ꯀꯣꯛ ꯌꯥꯎꯗꯕꯗꯨꯁꯨ ꯁꯤꯡꯗꯦ ꯍꯥꯏꯗꯨꯅ ꯆꯩꯔꯛꯏ꯫ ꯈꯥꯕ, ꯅꯪ ꯁꯤꯕꯨ ꯍꯣꯁꯄꯤꯇꯥꯜꯗ ꯅꯠꯇꯕꯤ ꯁꯪꯒꯣꯜꯗ ꯁꯟꯊꯤ ꯃꯔꯛꯇ ꯄꯣꯛꯇꯅ ꯁꯟꯊꯤꯒ ꯆꯥꯕ ꯌꯥꯎꯈ꯭ꯔꯕ꯭ꯔꯥ? ꯃꯅꯝꯗꯨꯅ ꯀꯣꯛꯇ ꯆꯨꯈꯤꯗꯅ ꯁꯟꯊꯤ ꯉꯥꯛꯇ ꯉꯥꯏꯔꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯔꯦ꯫ ꯈꯥꯕ ꯇꯨꯃꯤꯟ ꯂꯩꯈꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯁꯨ ꯃꯥꯗꯤ ꯆꯃꯝꯅꯖꯩ꯫ ꯁꯤꯡꯈ꯭ꯔꯕ ꯍꯩꯈ꯭ꯔꯕ ꯀꯤꯁꯣꯔꯕꯨ ꯀꯃꯥꯏꯅ ꯀꯩꯁꯨꯝ ꯁꯪꯗ ꯅꯝꯁꯤꯟꯗꯧꯔꯤꯕ? ꯈꯪꯂ ꯃꯥꯜꯂꯦ ꯀꯣꯀꯤꯂꯥꯅ ꯑꯃꯨꯛꯁꯨ ꯋꯥꯈꯜ ꯇꯥꯍꯜꯂꯛꯏ꯫ ꯍꯥꯏ, ꯄꯪꯉꯤꯗ ꯅꯪꯁꯦ꯫ ꯀꯤꯁꯣꯔꯕꯨ ꯀꯟꯕ ꯉꯝꯕꯗꯤ ꯀꯣꯀꯤꯂꯥ ꯈꯛꯇꯪꯅꯤꯅꯦ꯫ ꯀꯣꯀꯤꯂꯥ ꯀꯟꯕ ꯉꯝꯕꯁꯨ ꯀꯤꯁꯣꯔ ꯈꯛꯇꯪꯅꯤ꯫ ꯀꯣꯀꯤꯂꯥꯗꯤ ꯈꯨꯗꯣꯡꯊꯤꯕ ꯅꯪꯗ꯭ꯔꯤ, ꯀꯤꯁꯣꯔꯗꯤ ꯉꯛꯁꯝꯗ ꯃꯌꯥꯝꯅ ꯊꯥꯡ ꯊꯝꯗꯨꯅ ꯂꯩꯈ꯭ꯔꯕꯅꯤ꯫ ꯊꯥꯡ ꯑꯗꯨ ꯁꯠꯇꯣꯛꯀꯗꯕ ꯑꯩꯅ ꯍꯦꯟꯅ ꯃꯉꯛꯁꯝꯗ ꯊꯥꯡ ꯑꯃꯅ ꯂꯦꯟꯗꯧꯒꯤ ꯉꯥꯏꯔꯕꯗ ꯀꯅꯥꯅꯅꯣ ꯀꯤꯁꯣꯔꯕꯨ ꯀꯟꯗꯧꯕ? ꯂꯥꯏꯅꯁꯨ ꯀꯟꯕ ꯉꯝꯃꯣꯏ ꯑꯩ ꯅꯠꯇꯅ꯫ ꯀꯤꯁꯣꯔ ꯀꯟꯕ ꯄꯥꯝꯗꯕꯒꯤ ꯃꯔꯝꯅ ꯀꯔꯤꯒꯦ? ꯈꯥꯕ, ꯑꯩꯁꯦ ꯀꯣꯀꯤꯂꯥꯅꯤ꯫ ꯗ꯭ꯔꯃꯥꯒꯤ ꯄ꯭ꯂꯣꯠꯅ ꯑꯩꯅ, ꯁꯥꯟꯅꯍꯟꯕꯅ ꯀꯤꯁꯣꯔꯅ꯫ ꯈꯥꯕ ꯑꯃꯨꯛ ꯍꯦꯟꯅ ꯉꯛꯈ꯭ꯔꯦ꯫ ꯃꯃꯤꯠ ꯃꯔꯥ ꯏꯔꯪ ꯂꯪꯈꯠ ꯂꯩꯈꯤꯕꯗ ꯀꯣꯀꯤꯂꯥ ꯑꯃꯨꯛꯀꯁꯨ ꯍꯦꯟꯅ ꯅꯣꯛꯈꯠꯂꯛꯏ ꯍꯧꯅ꯫ ꯁꯟꯊꯤꯒ ꯃꯥꯟꯗ꯭ꯔꯦ ꯅꯀꯣꯛꯇꯨꯗ ꯍꯥꯜꯂꯤꯕꯗꯣ꯫ ꯏꯆꯥ ꯅꯨꯄꯥ ꯑꯣꯏꯔꯗꯤ ꯉꯁꯥꯏꯅ ꯒ꯭ꯌꯥꯟ ꯄꯣꯞ ꯇꯥꯈ꯭ꯔꯅꯤ꯫ ꯈꯥꯕ, ꯑꯩꯉꯣꯟꯗ ꯅꯪꯁꯨ ꯊꯥꯖꯕ ꯂꯣꯏꯅ ꯊꯝꯒꯅꯨ꯫ ꯑꯩꯅ ꯉꯁꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯕꯒꯤ ꯑꯦꯗꯚꯥꯏꯁ ꯈꯔ ꯄꯤꯕꯁꯤ ꯇꯨꯡꯗ ꯌꯥꯝ ꯀꯥꯟꯅꯔꯛꯀꯅꯤ꯫ ꯂꯧꯁꯤꯡ ꯑꯣꯏꯖꯍꯧꯀꯣ, ꯑꯩꯕꯨ ꯊꯥꯖꯒꯅꯨ꯫ ꯑꯩꯗꯤ ꯅꯪ ꯃꯤ ꯈꯨꯗꯤꯡꯃꯛ ꯑꯩꯒꯤ ꯑꯣꯏꯖꯕ ꯑꯃ ꯂꯥꯛꯂꯨꯕꯗꯤ ꯈꯨꯠꯂꯥꯏ ꯑꯣꯏꯅ ꯁꯤꯖꯤꯟꯅꯒꯅꯤ꯫ ꯀꯥꯟꯅꯗꯕ ꯃꯐꯝꯗ ꯃꯤꯅꯨꯡꯁꯤ ꯎꯠꯇꯦꯍꯦ꯫ ꯃꯤ ꯑꯃ ꯑꯐꯕ ꯑꯣꯏꯍꯟꯕꯗꯤ ꯌꯥꯝꯅ ꯂꯨꯏ, ꯑꯗꯨꯕꯨ ꯃꯤ ꯑꯃ ꯐꯠꯇꯕ ꯑꯣꯏꯍꯟꯕꯗꯤ ꯌꯥꯝꯅ ꯂꯥꯏꯈ꯭ꯔꯦ ꯍꯥꯏꯕ꯫ ꯀꯣꯀꯤꯂꯥ ꯃꯈꯥ ꯇꯥꯔꯛꯏ, ꯑꯩꯅ ꯃꯇꯝ ꯑꯃꯗ ꯈꯟꯈꯤ, ꯑꯩꯅ ꯃꯥꯂꯦꯝ ꯄꯨꯝꯕꯒꯤ ꯃꯀꯣꯛ ꯑꯣꯏꯕ ꯉꯝꯗ꯭ꯔꯕꯁꯨ ꯁꯅꯥ ꯂꯩꯕꯥꯛꯁꯤꯒꯤꯗꯤ ꯃꯄꯨ ꯑꯣꯏꯕ ꯌꯥꯏꯅ꯫ ꯑꯗꯨꯕꯨ ꯃꯁꯤ ꯃꯌꯥꯝꯁꯤ ꯑꯣꯏꯅꯕ ꯍꯣꯠꯅꯕ ꯄꯥꯋꯔ, ꯃꯅꯤ ꯃꯌꯥꯝ ꯃꯔꯨ ꯑꯣꯏꯔꯛꯏ꯫ ꯄꯤꯛꯈ꯭ꯔꯕ ꯁꯅꯥ ꯂꯩꯕꯥꯛꯁꯤꯗꯕꯨ ꯔꯤꯒꯦꯜꯗ ꯁꯦꯜ ꯇꯥꯜꯂꯒ ꯆꯍꯤ ꯑꯃꯗ ꯀꯌꯥꯝ ꯇꯨꯡꯁꯤꯟꯕ ꯉꯝꯗꯧꯔꯤꯕ ꯍꯥ? ꯑꯗꯨꯅ ꯕ꯭ꯂꯦꯛ ꯃꯅꯤꯅ ꯄꯩꯁꯥ ꯄꯩꯁꯤꯟꯕ ꯍꯧꯔꯦ꯫ ꯀꯣꯀꯤꯂꯥ ꯚꯣꯠ ꯂꯦꯞꯀꯦ ꯈꯜꯂꯛꯄꯗ ꯁꯦꯜꯅ ꯂꯩꯕ ꯌꯥꯔꯣꯏꯗꯧꯔꯦ, ꯃꯔꯝꯗꯤ ꯑꯩꯒꯤ ꯑꯣꯄꯣꯖꯤꯁꯟꯗꯨꯁꯨ ꯁꯦꯜ ꯅꯝꯊꯤꯈꯩ ꯄꯥꯏꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯕꯅ꯫ ꯏꯇꯣꯝꯇꯅ ꯁꯣꯁꯤꯌꯦꯜ ꯋꯥꯔꯀꯔꯁꯨ ꯑꯣꯏꯕ, ꯑꯗꯨꯒ ꯌꯦꯛꯅꯕꯒ ꯊꯥꯡ ꯄꯥꯏꯗꯨꯅ ꯁꯨꯈꯠꯅꯕ, ꯁꯤꯃꯗꯤ ꯈꯤꯇꯪ ꯃꯥꯅ ꯊꯣꯛꯇꯧꯔꯦ꯫ ꯑꯩꯒꯤ ꯃꯤꯁꯨ ꯈꯣꯝꯍꯧꯗꯕ ꯌꯥꯗꯦ ꯈꯜꯂꯤ꯫ ꯑꯗꯩ ꯑꯩꯅ ꯀꯅꯥ ꯁꯤꯖꯤꯟꯅꯁꯤꯒꯦ ꯈꯜꯂꯛꯄꯗ ꯏꯆꯟ ꯅꯨꯄꯤꯒꯤ ꯅꯨꯄꯥ, ꯃꯄꯨꯛꯆꯦꯜ ꯁꯦꯡꯗꯕ ꯅꯨꯄꯥꯁꯤ ꯌꯥꯒꯅꯤ ꯈꯟꯗꯨꯅ ꯏꯟꯁꯤꯟꯈꯤ꯫ ꯍꯤ ꯋꯥꯁ ꯑꯣꯜꯁꯣ ꯋꯥꯟ ꯑꯣꯐ ꯃꯥꯏ ꯋꯦꯄꯟ꯫ ꯑꯩꯒꯤ ꯈꯨꯠꯂꯥꯏ ꯑꯣꯏꯈꯤ꯫ ꯚꯥꯡ ꯂꯥꯎꯅ ꯄꯣꯈꯥꯏꯍꯟꯕꯅꯤ ꯃꯥꯒꯤ ꯃꯀꯣꯛꯇꯨ ꯑꯩꯅ ꯍꯨꯔꯨ ꯅꯩꯁꯤꯜꯂꯒ ꯎꯪꯊꯠꯂꯒ꯫ ꯑꯗꯨꯕꯨ ꯏꯆꯜ ꯅꯨꯄꯤꯗꯨꯗꯤ ꯑꯣꯏꯗꯕ ꯃꯤꯅꯝꯕ ꯌꯥꯗꯦ꯫ ꯃꯥ ꯍꯤꯡꯂꯨꯕꯗꯤ ꯑꯩꯈꯣꯏ ꯏꯅꯤꯡꯇꯝꯕ ꯊꯕꯛ ꯇꯧꯕ ꯌꯥꯔꯣꯏ ꯍꯥꯏꯕ ꯑꯩ ꯈꯪꯉꯤ꯫ ꯑꯗꯨꯅ ꯑꯩꯅ ꯁꯤꯜꯂꯒ ꯅꯝꯗꯨꯅ ꯍꯥꯠꯇꯣꯛꯄꯅꯤ꯫ ꯀꯤꯁꯣꯔ ꯃꯇꯝ ꯈꯔ ꯅꯨꯡꯉꯥꯏꯇꯦ, ꯎꯪꯗꯨꯅ ꯂꯩꯈ꯭ꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯁꯨ ꯑꯔꯥꯟꯕ ꯃꯔꯛꯇ ꯌꯥꯎꯔꯨꯕꯅ, ꯃꯥꯒꯤ ꯑꯔꯥꯟꯕ ꯐꯣꯡꯕ ꯌꯥꯗꯕꯅ ꯑꯗꯨꯃꯛ ꯂꯣꯠꯁꯤꯜꯂꯒ ꯊꯝꯈꯤ꯫ ꯅꯝꯕꯔ 4 ꯇꯦꯁ ꯇꯧꯕꯗ ꯂꯥꯞꯊꯣꯛꯄ ꯉꯝꯗꯕꯒꯨꯝ ꯐꯠꯇꯕ ꯍꯥꯏꯕ ꯅꯤꯁꯥꯁꯤꯁꯨ ꯑꯃꯨꯛꯄꯨ ꯇꯧꯈ꯭ꯔꯕꯗꯤ ꯑꯦꯗꯤꯛꯇꯦꯠ ꯑꯣꯏꯔꯛꯏ꯫ ꯗꯦꯠꯁ ꯋꯥꯟ ꯑꯣꯐ ꯑꯦꯛꯖꯥꯝꯄꯜ꯫ ꯈꯥꯕ ꯃꯊꯕꯥꯛ ꯄꯥꯏꯔꯒ, ꯍꯌꯨꯝꯁꯤꯗꯕ, ꯁꯔꯒ ꯕꯤꯀꯤꯒꯒꯤ ꯀꯣꯛꯁꯤꯁꯨ ꯌꯥꯏꯅꯦ꯫ ꯑꯃꯁꯤꯁꯨ ꯐꯖꯅ ꯃꯄꯥ ꯂꯧꯏ꯫ ꯏ ꯈꯔ ꯄꯨꯟꯕꯅꯔꯥ? ꯑꯥꯏ ꯑꯦꯝ ꯀꯟꯐ꯭ꯌꯨꯖꯤꯡ꯫ ꯀꯣꯀꯤꯂꯥ ꯀꯔꯦꯝꯅꯗꯨꯅ ꯅꯣꯛꯂꯛꯏ꯫ ꯍꯤ ꯏꯁ ꯅꯣꯠ ꯃꯥꯏ ꯕ꯭ꯂꯗ꯫ ꯃꯥꯁꯨ ꯑꯩ ꯏꯁꯥ ꯉꯥꯛꯊꯣꯛꯆꯅꯕ ꯋꯦꯄꯟ ꯑꯃꯈꯛꯅꯤ꯫ ꯄꯥꯋꯔ ꯌꯥꯝ ꯂꯩꯕ ꯋꯦꯄꯟ꯫ ꯄꯥꯈꯪꯅꯕꯨ ꯃꯆꯥ ꯌꯥꯎꯅꯕ꯭ꯔꯣ? ꯒꯙꯥꯁꯤꯗꯤ꯫ ꯑꯗꯨꯒ ꯀꯃꯥꯏꯅ ꯃꯥꯅ ꯁꯔꯕꯨ ꯑꯄꯣꯛꯄ ꯃꯄꯥꯗꯧꯅ ꯈꯜꯂꯤꯕ? ꯈꯥꯕ, ꯑꯩꯒꯤ ꯊꯋꯥꯏꯒꯤ ꯃꯍꯨꯠ ꯁꯤꯟꯒꯗꯕ ꯃꯤꯗꯤ ꯐꯣꯔꯁ ꯇꯧꯔꯒ ꯁꯦꯜꯅ ꯂꯩꯕ ꯌꯥꯔꯣꯏ, ꯃꯤꯅꯨꯡꯁꯤꯅ꯫ ꯒ꯭ꯌꯥꯟ ꯇꯥꯔꯦꯀꯣ? ꯃꯇꯝꯗꯨꯒꯤ ꯑꯦꯛꯁꯤꯗꯦꯟꯗ ꯗ꯭ꯔꯥꯏꯚꯔ ꯑꯃꯈꯛ ꯌꯥꯎꯈꯤꯕꯗꯣ ꯕꯤꯀꯤꯒꯤ ꯃꯄꯥꯅꯤ꯫ ꯃꯆꯥꯁꯤ ꯑꯩꯒꯤ ꯀꯦꯁꯇ ꯊꯝꯃꯒ ꯑꯩꯅ ꯅꯝꯗꯨꯅ ꯊꯕꯛꯇꯨ ꯇꯧꯍꯟꯕꯅꯤ꯫ ꯊꯣꯝꯇꯠꯂꯝꯕ ꯒꯥꯔꯤꯗꯨ ꯕꯤꯀꯤ ꯃꯄꯥꯅ ꯊꯧꯕꯅꯤ꯫ ꯃꯆꯥꯅꯨꯄꯥꯗꯣ ꯑꯩꯅ ꯃꯤꯅꯨꯡꯁꯤ ꯎꯠꯂꯒ ꯏꯆꯥꯒꯨꯝ ꯌꯣꯛꯂꯛꯄꯅꯤ꯫ ꯃꯔꯝꯗꯤ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃ ꯑꯩꯕꯨ ꯌꯥꯝ ꯁꯦꯡꯅ ꯅꯨꯡꯁꯤꯕ ꯃꯤꯅꯥꯏ ꯑꯃꯈꯛ ꯃꯔꯨ ꯑꯣꯏꯔꯛꯀꯅꯤ ꯑꯩ ꯈꯪꯉꯤ꯫ ꯁꯦꯜꯅ ꯑꯩꯕꯨ ꯀꯜꯂꯣꯏꯗꯕ ꯃꯇꯥꯡꯗ ꯃꯤꯅꯨꯡꯁꯤꯅ ꯑꯩꯕꯨ ꯀꯟꯗꯧꯔꯤꯕꯅꯤ꯫ ꯈꯥꯕ ꯅꯣꯛꯂꯒ, ꯁꯔ ꯍꯤꯠ ꯆꯠꯂꯦꯍꯦ ꯀꯣꯛꯇꯤ꯫ ꯑꯗꯨꯗꯤ ꯗ꯭ꯔꯥꯏꯚꯔꯗꯨꯗꯤ ꯑꯗꯨꯝ ꯃꯊꯛꯇ ꯊꯥꯒꯠꯂꯝꯃꯅꯦ? ꯑꯗꯨꯕꯨ ꯗꯦꯠ ꯕꯣꯗꯤꯗꯤ ꯐꯪꯈꯤꯗꯦ꯫ ꯍꯧꯖꯤꯛ ꯐꯥꯎꯕ ꯊꯣꯛꯂꯛꯇ꯭ꯔꯤꯁꯤꯅꯕꯨ ꯀꯃꯥꯏꯅ ꯍꯤꯡꯂꯝꯗꯧꯔꯤꯒꯦ? ꯁꯤꯔꯝꯃꯅꯤ ꯅꯍꯥꯟꯅ꯫ ꯐꯔꯣꯏꯅ ꯐꯠꯇ꯭ꯔꯗꯤ ꯁꯨꯃꯥꯏꯅ ꯐꯠꯇꯕꯅ ꯐꯩꯗ ꯁꯔ꯫ ꯁꯔꯗꯩ ꯀ꯭ꯂꯥꯁ ꯈꯔ ꯂꯧꯕꯅ ꯐꯅꯤ ꯑꯩꯁꯨ꯫ ꯀꯣꯀꯤꯂꯥ ꯆꯤꯔꯣꯜ ꯑꯣꯏꯅ, ꯕꯠ ꯌꯨ ꯃꯁ ꯅꯤꯗ ꯇꯨ ꯇꯦꯛ ꯀꯦꯌꯔ ꯑꯣꯐ ꯌꯣꯔ ꯁꯦꯜꯐ꯫ ꯈꯥꯕ ꯈꯤꯇꯪꯁꯨ ꯈꯧꯇꯣꯛꯆꯩ꯫ ꯀꯤꯕꯝ ꯌꯥꯎꯔꯕꯅꯤ ꯀꯤꯗꯕ ꯁꯥꯗꯨꯅ ꯅꯣꯛꯅꯤꯡꯗꯅ ꯅꯣꯛꯂꯛꯏ꯫ ꯑꯣꯟꯊꯣꯛꯄ ꯑꯩꯈꯣꯏ ꯁꯔꯁꯤꯁꯨ, ꯍꯥꯏꯔꯒ ꯍꯨꯃꯥꯡ ꯇꯩꯊꯣꯛꯏ꯫
कोर्ट की हियरिंग नुमितनी चेनब मिनिस्टर पुथोरगले कोकिला बिकी तामना जोई फिरेपा अनकप मियोइसिंग मरी मतासिंग पुलपना सूरे यावरिबा अदुबु कानरोइदबा मियोइ अमत्तददी अनकप मरीनी हाइना यावरकपा नत्ते अहानबदा किशोर ओपोजिशन लॉयर नवा मखा हंगई मिस्टर किशोर नंगी युमदगी नंगी अनीसुबा लोइनबिगी हक्सांग पथपुमथना फंगले सिदा नंगी करी मोत पिनिंगी किशोर अꯩꯒꯤ ꯑꯍꯥꯟꯕ ꯂꯣꯏꯅꯕꯤ ꯑꯩꯅ ꯌꯥꯝ ꯅꯨꯡꯁꯤꯈꯤ ꯑꯗꯨꯕꯨ ꯑꯩꯅ ꯔꯥꯖ ꯂꯣꯌꯔꯅ ꯄꯠꯊꯠꯂꯛꯏ ꯄꯣꯏꯟꯇ ꯂꯥꯛꯄꯤꯌꯨ ꯋꯥꯀꯣꯏ ꯇꯧꯗꯨꯅ ꯃꯇꯝ ꯃꯥꯡꯍꯟꯕꯤꯒꯅꯨ ꯅꯪꯒꯤ ꯋꯥꯀꯣꯏ ꯇꯥꯅꯤꯡꯗꯦ ಕಿಶೋರ್ ꯈꯨꯇꯨꯝ ꯇꯥꯁꯤꯜꯂꯒ ꯈꯥꯡꯉꯤ ꯃꯆꯤꯟꯕꯥꯜ ꯂꯦꯡꯗꯅꯁꯨ ꯍꯥꯏꯔꯛꯏ ꯖꯁ ꯋꯦꯠ ꯅꯪ ꯅꯨꯡꯉꯥꯏꯅꯤ ꯑꯩꯅ ꯁꯤꯗꯒꯤ ꯍꯦꯛ ꯊꯣꯛꯂꯛꯄꯒ ꯃꯈꯣꯜ ꯊꯣꯛꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯩꯅ ꯅꯨꯡꯁꯤꯅ ꯂꯧꯖꯕ ꯅꯨꯄꯤ ꯑꯃꯕꯨ ꯀꯃꯥꯏꯅ ꯑꯩꯅ ꯍꯥꯠꯇꯣꯏꯅꯣ ꯑꯩꯒ ꯃꯥꯒ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗ ꯁꯥꯎꯅꯩ माना अगी इसा तामना युमदा चंगन यादे अद इसाना नुपा अमगा मांगखिबदो अइना लौखटपिसि हाय माना यादे अदुदै निंगाई संगदानबदै मा स्विट्जरलैंड की चेन होटल अमदा HR मैनेजर की अपॉइंटमेंट लेटर लाए हाय अदु चलनी अइना थिंगसु उपाय लेरय हायना हायरगा तोंगान बरुम अमदा मा तुमखि अइसु तोंगान तुमि नोंगालगा मा युमदा लेरमद्रे मागी पासपोर्ट डॉक्यूमेंट लोइना लेरमद्रे अइना थिनगनी हायबगी लोना चटख्रे खल्ली अइ येलुद्रे मागी पोस्टी अइ अदुमुई तत्तनसु चेक तौसे अखोइनी युम्बा लंबीदा खोंगदारकपदगी हौना मरी याम फजरक्त्रे माना मरेंग ममानबा पामुकपनी लॉयर नबानी फोन दा पाउ सुबा फाउनदब्रा रिसीव तौरक्ते नंगनसु टेक्स्ट अमु फाउ थादे होय इंस्टाग्राम दा अइ अमु खक्ति टेक्स्ट हाय माना थबक चिली टेक्स्ट थारकनु इबानी डिवोर्स तौनरनी हाय अइ फोन दा टेक्स्ट सोइदनी यारमगनी अदै हेना नबानी केम हाइनदे होय लॉयर डू जस्ट ऑनसिलगा योर ऑनर लेखिद्रबी लाइवी की ऑटोप्सी रिपोर्ट की मतुंग इना महाक प्रेग्नेंट ओइरे था मरी हाइरकले अदुगा सर किशोर ना हाइरे कुइनदगी रिलेशन फत्रेना अदुदि कमाइना अंगांगसी 4 men प्रेग्नेंट ओइदोइनो किशोर तो फम खंग्रे कोकिलादा माबु कन्नबा प्लान दो पुथोरकनबा इंगित तौई कोकिलाना गायखो हाइना मकुत खल्ली लॉयर हगोलकले किशोरगी योर ऑनर अइ वाफम मखक्तंग मरक थचगे लॉयर अमदुदा जस्टना सोमगी हाइगदबा लोइबिरब्रा लॉयरना हौजिकी ओइनदि किशोरगी पाखुम पीद्रिबना लोइजरे मागी मखा ताबा पाखुमगी मतुंग इना जस्ट किशोरगी लॉयरना वांगांगनबा अयाबा पीबगा लॉयर दुसु वांगांगबा हौरई अहिंग अमदा मांख्रे नुपीदुगी मोबाइल दा टेक्स्ट थानरे सिदा कमाइना किशोरना मागी नुपी हातपनिना हाइदोइनु मकोय अनिना टेक्स्ट थानाखिबगी प्रिंट आउट सो सिदा लेजरे हाइदुना प्रिंट तौथोपा से दु पिरम्मी अदु खुपना जस्टुना येंगी लॉयरना मखा तारई सिदबा मिसिसे किशोरना ओइरोय मकोय अनिगी रिलेशन दा खुदोंग चाबा लौरगा किशोरगी मिंचा थिहन्नबा होनबा ओइगनी हाइना लौई लॉयर अमदुना आई ऑब्जेक्शन प्रूफ लेतने हेक्ता हाइबा याबा नते सिदी मसाना मसा कंजनबा पांबै थीबनी किशोरगी लॉयरना योर ऑनर मसी खुपना थिजिनबा नुमित निनी मुक्तंग निजगे अयाबा पिबियु ऑपोजिशन लॉयरना कई कानबनो कोर्ट मतम मांगनबनी अचुंबदे अचुंब ओइना मतम पुमनमक्ता लेगनी जस्टना ऑर्डर द कोर्ट विल बी कंज्यूम आफ्टर 2 days नुमित निनी की मतम पीरी सिदा चपचाबा प्रूफ विटनेस पुथोरकलगा कोर्ट की वायल तारसी अदुम ओइनामक एक्सक्यूज किशोर बेल दो थादोकपा लेरोय किशोर उपाय लेते मरु लुकथना पुलिस सिंह न पुख्रे तामनागा मामचौगा फिरिपा होइना पुलपना थोरई मायोकने कोकिला सिंह ममचु उबा फंगले गरीमदबा खंजेलदा नुंगाइरिब्रो उदबसु कुइरेने हा येकनारबनिना मथाय थानगे मतमददी खरा तौसिनरगा नुंसिबा खरा खरा सारगा लोइनरम्मी हौजिकति तौसिनबसु याररोय लोइना नगुन निगुन खंगनरबनिना बाय द वे कैनोम सेंगदोके नंगी इंखोल पतादो अइना तंगाई फदना लौदबा यादबा मफमदो अई मार्केट प्लेस ओइबदा नाता याम चाबा अदुननी तामनाना इंखोल दा चोपगी नसागी मोफम नसाना तौजरबनी मखा तानरमदे ससत ममाई लेने हनरकलमी अदुबु कोकिलादी यिंगदुना करीमनरगा नोकहौरी बोरिस का थबागा फमिने काउंटर मनुंगदनी बोरिस की सिप लोइरे अदुबु अनौबा स्टाफ लेसाबी खरा लाकपददा मासु थवैना फमदोगा लेरिबनी पाखंगनी ममित खरा ngawa पाखंग फ्लड हेबा नंबर 1 नि अरेप अमदा लेपचरसो इरांग दि खरा चेंजबनी
Masak khara phajaba attendant angang nupi mchado changi. Boris to post kitang semi tanaba isai sungang khalai. Khazai dimple duda chimbagi sambrudulga maro laina noglakpa Boris aiding aure aiding Chingan onthorok pada thoi chega da makot ani karan chatuna lepado khangu ure chaplepi isai makha tarude angang nupim jado thoi urude Boris isai da nok phetawri nakna leiramba thaba da onsilaga Boris na ije thaba na phajai ha isai duni thoi da amuk noki tawsilaga ije thaba na isai YouTube da thigen haiba isai du mana khangdaba du da ai noina sambani Angang du di thokre leiramde thoi su khara naksilai yumda halu la ona natraga hayeng de thabak la anu ai gi fangi ba salary se tangkhai nangon da tha khuding gi pirage khaman chawman ge nangsu khara usina da batamu nupa masak phajaba koire dine khara sumba thengnerani by god nang lodoi ni namit warak pangam jaga dine swai da bai iram doiba ije thaba na witness oihan doiba bai kaina sini he aina nang koire se economics ni Nangdi ay nungsibani na ay thagi harakani ay thabo yam sudrasu yai aduna koirani aduba benefit ti nangso engonde lawjadoini haidi ay sak phajabani na ijadu su loin phajarani thabana Boris nang namai du na ningda pala ba kainom tawre chakro salo thokro tariba halase ay hojiki angang dagi manak changam khige nangse age koine na haipetang wera su khangalamge aduna tradi ay tumba amta yarroi sauning mandana ne Yumde hek hanbaga aiga thaina koinaramba hanjenere se tawba nu pamle aduda chenki bama adumaiga tawradine number 4 kape video am lawraga Facebook ta upload tawraga nangonda take tawrakani nungsinaraga haksang pinakhraga mawa to pada naigrena ai manghorena adaidi aigi fen mayamna nang adum phasana ngangna biraroi fen kaina masaksiga haiga prapap loisilaga thokibado Boris thuna loisili asumna su thabada hairi ase kaina ba yaba nu pinate nungsikraponi amta tanarokige Sauraga chatkreba horen fagi de atopa chenkradi ai mangjadoini chenkre thaba no lehawi saksing sidi tamna mathana unglaga leiki horen hayeng kari anawba paw thodok thoklaga ba khanbada phire pasu mayum da halaklamdre ningthilwai kunjo thabak amani haiduna bibaga makhoi hum chatkibani tamna gi mahut phire pana sinkre Makhoi ahum pulap na punduna hotnaramba thabaksing phiripana magi mohut sinkibado penphate masu yauduna karamba phibamda leirigi khanginglami nupana chathokanu mana loina hotnani hairabaso nupagi marum thupna leningbba tamna oiramde charang khoirangda duna leiringi text la abiki meet me at hotel Nongsabi room number 334 aruba pawam leire very urgent tamna masadu kei pawno khangingbana charangna behelei Yumgi driver ama puraga thoraklami kilodadi thabak amani haiduna taklami makugadi thengnaramjre phone tawi number amadagi magi sim dagi natte magi sim si track tawrambasu yai haina siznaramde yumna thanammi mafam du yorakle room du changi humang kitang kangi masadu nem thana ba haina bed ki nakan gi table de ising bottle do paikhalaga thaklami aduga bed tu da phom tharaklaga biki lak pangairami Somda supibaga firipaga khabagi mayum yorakle ma leite khaibadagi geta ngai duna lekre minute 15 muk leiraga khabagi gari thawzilai mamangda lepsilaga khami khaba ani do masakaya khanglamde khanglabasu satlaksin mangamlamdabana ngakti masu chamamdaba mataw ulaklami mana do hek utlinge tanja lawraga pibana manak naksilaga gari gi thong hangalli khabana kumtharakpaga pukse waida lona nongmai namai Garis ka khalo khaba leng bu phokki bana masa robot oli kaino nei pamise ei chapi noina pamado kaino hairo free pana gai da ka khalo yam thuna ka khalei ahom du mapham du dai thodoragle tungdana pibaga khabaga mangdana free pana driver oiri pibana hangsit court puthokpada kisor kannaba kai ke plan sinai haiba aikhoi khangamoina khanbra aduna nangsu hojik nupi anga kaina batare Sukang khangdana khangba sara hairakpaduda khabade oiba oina ningkhiduna maklamni maril tawba khabani magi thawai hingnaba haizari makhut kalonari ai game yaujadabani magi aron baso aingonda khangande ai dilaradana biki dabo khangande piba dab tawba khonjelda ngaglap hairi
ꯀꯔꯤ ꯅꯆꯤꯟꯊꯤꯕ ꯈꯥꯕ ꯃꯃꯤꯠ ꯈꯪꯉꯣꯏ ꯎꯏꯁꯤꯟꯈꯤ ꯑꯗꯨꯒ ꯃꯥꯅꯦ ꯑꯁꯦꯡꯕꯅꯦ ꯑꯩꯒꯤ ꯏꯆꯥ ꯄꯜꯂꯒ ꯋꯥꯁꯛꯑꯒ ꯍꯥꯏꯔꯤꯁꯤꯅꯤ ꯑꯩ ꯑꯀꯨꯞꯄ ꯈꯪꯗꯦ ꯕꯤꯀꯤꯁꯨ ꯃꯥꯅ ꯊꯥꯖꯕ ꯌꯥꯕ ꯃꯤ ꯑꯣꯏꯗꯦ ꯍꯥꯏꯕꯒꯤꯅꯤ ꯉꯁꯤ ꯍꯣꯇꯦꯜꯗ ꯇꯥꯝꯅꯥꯅ ꯀꯧꯕ ꯁꯥꯔꯒ ꯇꯦꯛꯁ ꯊꯥꯈꯤꯕꯗꯣ ꯅꯨꯄꯥ ꯑꯅꯤꯃꯛ ꯈꯪꯄ꯭ꯔꯦꯛ ꯈꯪꯅꯩ ꯄꯤꯕꯥ ꯌꯥꯝ ꯊꯨꯅ ꯆꯤꯡꯅꯅ ꯅꯣꯠꯁꯤꯜꯂꯛꯏ ꯀꯔꯤꯒꯤ ꯍꯣꯇꯦꯜꯗ ꯆꯠꯄ ꯇꯥꯝꯅꯥꯒ ꯃꯈꯣꯏ ꯑꯅꯤꯗ ꯁꯔ ꯀꯣꯀꯤꯂꯥꯅ ꯇꯦꯛꯁ ꯊꯥꯖꯤꯜꯂꯒ ꯎꯅꯍꯟꯕ ꯐꯤꯔꯦꯞꯄꯁꯨ ꯃꯇꯥꯏꯗ ꯁꯠ ꯊꯩꯖꯤꯜꯂꯒ ꯕ꯭ꯔꯦꯛ ꯆꯞ ꯂꯥꯎ ꯐꯥꯔꯒ ꯂꯥꯎꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥ ꯃꯌꯦꯛ ꯁꯦꯡꯅ ꯈꯔ ꯊꯨꯅ ꯍꯥꯏꯌꯨꯅꯦ ꯒꯣꯠ ꯗꯦꯝ ꯏꯠ ꯈꯥꯕꯅ ꯍꯣꯇꯦꯜ ꯔꯨꯝ ꯔꯤꯖꯔቬꯁꯟ ꯇꯧꯔꯤꯗꯨ ꯁꯔ ꯀꯣꯀꯤꯂꯥꯒꯤꯅꯤ ꯅꯣꯡꯖꯥꯕꯤ ꯍꯣꯇꯦꯜ ꯍꯧꯖꯤꯛ ꯃꯈꯣꯏ ꯑꯅꯤ ꯈꯨꯗꯣꯡ ꯊꯤꯕ ꯅꯪꯂꯝꯂꯒꯅꯤ ꯁꯔ ꯀꯣꯀꯤꯂꯥꯗꯤ ꯃꯤ ꯍꯥꯠꯂꯔꯣꯏ ꯍꯥꯏ ꯏꯖꯠ ꯍꯥꯠꯀꯅꯤ ꯍꯥꯏ ꯃꯈꯣꯏꯅꯤꯒꯤ ꯑꯔꯣꯟꯕ ꯃꯔꯤ ꯃꯌꯥꯝꯗ ꯐꯣꯡꯍꯜꯂꯒ ꯈꯣꯡꯒꯣꯏꯅꯒꯅꯤ ꯍꯥꯏꯕꯅꯤ ꯕꯤꯀꯤꯁꯨ ꯃꯥꯒꯤ ꯃꯤ ꯑꯣꯏꯔꯝꯗ꯭ꯔꯦ ꯇꯥꯝꯅꯥꯁꯨ ꯄꯔꯥ ꯇꯝꯕꯤꯒꯅꯤ ꯃꯉꯣꯟꯗ ꯎꯁꯤꯜꯂꯛꯇꯕꯩ ꯍꯥꯏ ꯄꯤꯕꯥ ꯅꯣꯡꯃꯩ ꯂꯣꯛ ꯆꯤꯡꯉꯛꯄꯗ ꯈꯥꯕ ꯁꯣꯔ ꯃꯇꯠ ꯍꯣꯜꯂꯒ ꯁꯨꯛꯂꯩ ꯂꯩꯅꯗꯕ ꯃꯔꯤ ꯑꯃ ꯃꯌꯥꯝ ꯃꯃꯥꯡꯗ ꯃꯔꯤ ꯂꯩꯅꯍꯟꯅꯕ ꯁꯤꯟꯕꯅꯤ ꯍꯧꯈꯤꯕ ꯕꯤꯀꯤꯅ ꯇꯧꯕ ꯑꯔꯣꯟꯕ ꯂꯣꯏꯅ ꯁꯔꯅ ꯈꯪꯉꯤ ꯈꯪꯗꯕ ꯁꯥꯖꯤꯟꯅꯕꯅꯤ ꯁꯔ ꯀꯣꯀꯤꯂꯥꯒꯤ ꯃꯤꯑꯣꯏ ꯄꯨꯂꯤꯁꯁꯤꯡ ꯍꯧꯖꯤꯛ ꯍꯣꯇꯦꯜ ꯌꯧꯔꯝꯂꯅꯤ ꯗ꯭ꯔꯥꯏꯚ ꯆꯠꯊꯔꯝꯃꯅꯤ ꯐꯤꯔꯦꯞꯄ ꯈꯥꯝꯗꯨꯅ ꯂꯩꯔꯝꯕ ꯒꯥꯔꯤꯗꯨ ꯁꯠ ꯃꯃꯥꯏ ꯀꯛꯂꯒ ꯍꯣꯇꯦꯜ ꯂꯣꯝ ꯇꯝꯅ ꯅꯨꯡꯁꯤꯠꯀꯤ ꯃꯥꯡ ꯊꯥꯗꯨꯅ ꯊꯧꯔꯛꯂꯝꯃꯤ ꯃꯤꯍꯨꯜꯗꯤ ꯃꯊꯣꯡ ꯃꯔꯝ ꯈꯪꯈꯤꯗ꯭ꯔꯦ ꯀꯔꯤꯕꯨ ꯊꯣꯛꯀꯗꯧꯔꯤꯕ ꯇꯝꯕ ꯉꯝꯕ ꯅꯠꯇꯦ ꯁꯤꯃꯗꯤ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯂꯤ ꯑꯐꯕꯁꯨ ꯐꯠꯇꯕꯁꯨ ꯃꯥꯟꯅꯕꯁꯨ ꯃꯥꯟꯅꯗꯕꯁꯨ ꯀꯤꯁꯣꯔꯒꯤ ꯏ ꯈꯨꯗꯤꯡꯃꯛ ꯇꯨꯝꯅ ꯃꯥꯡ ꯇꯥꯛꯍꯜꯂꯒ ꯀꯣꯀꯤꯂꯥ ꯃꯥꯅ ꯃꯍꯨꯠ ꯁꯤꯜꯂꯒꯦ ꯈꯜꯂꯦ ꯍꯥꯏꯕꯁꯤꯃꯗꯤ ꯌꯥꯡꯅ ꯊꯧꯔꯁꯨ ꯒꯥꯔꯤꯒꯤ ꯁ꯭ꯄꯤꯠꯇꯨ ꯏꯀꯥ ꯀꯥꯎ ꯌꯥꯗꯕꯒꯨꯝ ꯉꯥꯏꯉꯝꯗꯦ ꯍꯦꯟꯗꯜꯗꯨꯗ ꯃꯈꯨꯠꯅ ꯀꯟꯅ ꯐꯨꯔꯒ ꯁꯤꯠ ꯁꯤꯁꯨ ꯑꯩꯒꯤ ꯃꯤꯆꯪ ꯅꯠꯇꯦ ꯄꯤꯕꯥꯅ ꯖꯁ ꯀꯨꯜ ꯗꯥꯎꯟ ꯐꯤꯔꯦꯞꯄ ꯃꯌꯥ ꯆꯤꯛꯁꯤꯜꯂꯤ ꯃꯃꯤꯠ ꯉꯥꯛꯁꯪ ꯉꯥꯡꯈꯤ ꯍꯥꯎ ꯀꯦꯟ ꯑꯥꯏ ꯄꯤꯕꯥ ꯀꯃꯥꯏ ꯉꯝꯗꯣꯏꯅꯣ ꯀꯩꯒꯤꯅꯣ ꯅꯣꯡꯗꯝꯕꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯃꯥꯒꯤ ꯃꯤꯆꯪꯗ ꯂꯦꯞꯄꯤꯗ꯭ꯔꯤꯁꯦ ꯉꯥꯡꯅ ꯍꯣꯇꯦꯜ ꯌꯧꯅꯕ ꯊꯧꯔꯛꯏ ꯇꯅꯤꯛꯄ ꯊꯃꯣꯏ ꯄꯥꯈꯠꯄ ꯏꯍꯨꯜ ꯐꯥꯖꯤꯟꯖ ꯑꯃꯨꯛꯇꯪꯈꯛ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯃꯈꯣꯜ ꯊꯣꯛꯇ ꯁꯣꯟꯖꯩ ꯑꯩꯅ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯂꯥꯛꯄ ꯃꯤꯀꯨꯞꯇ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯑꯗꯨꯝ ꯊꯦꯡꯈꯤ ꯑꯗꯨꯕꯨ ꯉꯁꯤꯁꯤꯃꯗꯤ ꯊꯦꯡꯍꯟꯕꯤꯔꯝꯒꯅꯨꯀꯣ ꯄ꯭ꯂꯤꯖ